ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯏꯅꯦꯕ ꯂꯥꯕꯨꯕꯨꯒꯤ ꯍꯣꯔꯔ ꯆꯦꯂꯦꯟꯖ ꯄꯥꯝ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯔꯛꯑꯣꯅ ꯌꯥꯝꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯗꯤ ꯇꯧꯔꯛꯑꯣꯏ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯒꯦꯕꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯀꯩꯅꯣꯝꯃ ꯆꯦꯟ ꯂꯩꯔꯝꯃꯦꯕꯀꯣ ꯀꯩꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯒꯦꯁ ꯇꯧꯔꯛꯑꯣ Hello guys, welcome back to my channel. Ma'am, ngasize khoi sai jai thaba mafamda lae. Ai unaba kaina bakana ma je hayeng changrani bako adugi changamdai gi haifet uba laine bako. Uba laine, unaba laine bako. Adu bani hause ayuk te kaim chadri bako adu kainom charoje na chatli. Ma'am, hayeng Hankhidore mase hayeng natro. Hayeng natro. ꯑꯗꯨꯒꯤ ꯑꯩꯅ ꯀꯟꯅ ꯀꯥꯎꯟꯇꯔ ꯌꯦꯜꯂꯤꯉꯥꯏ ꯄꯥꯏꯉꯥꯏ ꯁ꯭ꯀꯦꯟ ꯇꯧꯔꯤꯉꯩꯗ ꯁꯠꯀ ꯂꯥꯛꯁꯜꯂꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯗꯣ ꯉꯥꯛꯇꯪ ꯀꯥꯎꯟꯇꯔꯗꯣ ꯁꯤꯟꯗꯣꯛꯑꯦ ꯃꯤ ꯑꯇꯣꯞꯄ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯩꯅꯣꯝ ꯆꯥꯕ ꯂꯥꯛꯏ ꯑꯩꯗꯣ ꯉꯁꯤꯗꯣ ꯀꯩꯅꯣꯗꯤ ꯕ꯭ꯔꯦꯛ ꯊꯣꯛꯇꯦꯕꯀꯣ ꯂꯥꯡꯉꯩꯗꯤ ꯄꯨꯡ 1ꯗꯩꯅ 12 ꯑꯗꯥꯏꯗ ꯕ꯭ꯔꯦꯛ ꯊꯣꯛꯀꯟꯕꯅꯦꯕ 2ꯗꯩ 2 ꯐꯥꯎꯗ ꯑꯗꯣ ꯉꯁꯤꯗꯤ ꯕ꯭ꯔꯦꯛ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯤꯗ ꯃꯥ ꯂꯥꯛꯄ ꯉꯥꯏꯕꯅꯦꯕꯀꯣ ꯑꯩ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯕ꯭ꯔꯦꯛ ꯊꯣꯛꯑꯒꯦꯅ ꯑꯗꯣ ꯕ꯭ꯔꯦꯛꯁꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯩꯅꯣꯝ ꯆꯥꯔꯅꯤ ꯍꯌꯦꯡ ꯆꯠꯈꯤꯗꯧꯔꯦ ꯄꯨꯡ 5:30 ꯇꯥꯔꯦ ꯏꯕꯥꯅꯤ 5:30 ꯇꯥꯔꯦ ꯆꯠꯈꯤꯗꯧꯔꯦꯅꯦ ꯂꯥꯛꯄꯒ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯁꯠ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯪ ꯁꯟꯗꯕꯒ ꯑꯗꯨꯝ ꯁꯨꯡꯎꯟ 이반이 ꯊꯦꯡꯅꯔꯤꯁꯦ 3ꯂꯛ ꯉꯁꯤꯒ ꯄꯥꯔꯒ 3ꯂꯛ ꯈꯛꯇꯅꯦ ꯃꯥ ꯁꯨꯇꯤ ꯀꯌꯥ ꯀꯨꯟꯅꯤ ꯐꯥꯕ꯭ꯔꯥ ꯅꯪ ꯂꯩꯁꯦ ꯅꯨꯃꯤꯠ 35 ꯐꯥꯗꯦ ꯅꯨꯃꯤꯠ 35ꯅꯤ ꯂꯩꯕꯗ ꯅꯨꯃꯤꯠ 3 ꯈꯛꯇꯅꯦ ꯃꯥꯅ ꯊꯦꯡꯅ ꯐꯪꯉꯤꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯐꯨꯜ ꯇꯥꯏꯝ ꯁꯨꯇꯤ ꯑꯩꯒꯤ ꯁꯨꯇꯤ ꯂꯩꯇꯕꯒꯤꯀꯣ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯥ ꯆꯪꯉꯝꯗꯥꯏ ꯄꯣꯠ ꯆꯩ ꯈꯔ ꯈꯜꯂꯅꯤ ꯕꯤꯁꯥꯜꯗꯒꯤ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯂꯣꯏꯕ ꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯄꯨꯡ 9 ꯊꯕꯛ ꯂꯣꯏꯅꯦꯕꯀꯣ ꯄꯨꯡ 9 ꯊꯕꯛ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣꯃꯨꯛ ꯆꯥꯔꯅꯤ ꯍꯥꯏꯗꯤ ꯆꯥꯕ ꯉꯥꯛꯇꯅꯦ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅꯕꯀꯣ ꯆꯥꯕꯩ ꯊꯕꯛ ꯉꯥꯛꯇꯅꯦ ꯇꯧꯗꯣꯏꯁꯦ ꯑꯩꯁꯨ ꯀꯩꯝ ꯃꯥ ꯂꯩꯇꯕꯗꯤ ꯆꯥꯗꯦꯕ ꯑꯩꯁꯦ ꯑꯩꯅ ꯏꯌꯥꯡꯒ ꯀꯪꯊꯔꯕꯅꯦꯕ ꯖꯣꯂꯥꯏꯅ ꯊꯣꯛꯑꯦ ꯑꯩ ꯀꯩꯝ ꯆꯥꯗ꯭ꯔꯕꯅꯦꯕꯀꯣ ꯃꯥꯒꯁꯨ ꯄꯤꯛꯇꯨ ꯄꯤꯁꯜꯂꯕꯅꯦ ꯑꯩꯁꯦ ꯑꯗꯩ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯛꯄꯗꯣ ꯅꯪ ꯑꯁꯦꯡꯕꯅꯦ ꯅꯪ ꯀꯪꯉꯦꯒ ꯍꯥꯏꯕ ꯑꯩ ꯀꯪꯉꯤꯁꯦ ꯆꯥꯗꯕꯩꯅꯦꯕꯀꯣ ꯑꯩꯁꯦ ꯆꯥꯗ꯭ꯔꯦꯕ ꯄꯥꯛꯅ ꯑꯗꯩ ꯈꯅꯥꯎꯁꯨ ꯌꯥꯗ꯭ꯔꯦ ꯂꯣꯛꯀ ꯑꯗꯩꯗꯤ ꯀꯁꯇꯃꯔꯁꯤꯡꯒ ꯋꯥꯔꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯅꯤ ꯑꯗꯨꯝ ꯉꯥꯡꯅ ꯂꯩꯕ ꯈꯣꯟꯁꯨ ꯄꯨꯔꯥ ꯁꯤꯗꯕꯤꯗꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝꯗꯣ ꯑꯆꯥꯄꯣꯠ ꯉꯥꯏꯔꯤ ꯆꯥꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯝꯃꯛꯀꯦ ꯅꯪꯗꯤ ꯍꯔꯥꯎꯑꯣ ꯅꯪ ꯆꯠꯇꯣꯏꯁꯦ ꯅꯪ ꯆꯠꯈ꯭ꯔ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯕꯨ ꯃꯩ ꯍꯔꯥꯎꯏꯗꯤ ꯑꯩꯕꯨ ꯃꯩ ꯍꯔꯥꯎꯏꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝ ꯑꯩꯁꯦ ꯕ꯭ꯔꯦꯛ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤꯅꯀꯣ ꯊꯨꯅ ꯍꯧꯔꯛꯄ ꯌꯥꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯍꯧꯍꯜꯂꯛꯑꯦ ꯁꯠ ꯂꯥꯎꯅ ꯑꯗꯨꯒ ꯆꯥꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯕꯛ ꯆꯪꯗꯣꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯂꯣꯏꯕ ꯑꯃꯨꯛ ꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯉꯁꯤꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯕꯖꯥꯔꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯊꯕꯛ ꯃꯐꯝ ꯆꯠꯂꯤꯅꯦ ꯃꯥꯅ ꯄꯣꯠ ꯈꯔ ꯀꯜꯂꯅꯤ ꯑꯩ ꯊꯕꯛ ꯇꯧꯔ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯕ ꯉꯥꯏꯔꯅꯤ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯏꯅꯦꯕ ꯀꯥꯏꯗ ꯌꯦꯡꯉꯦ ꯅꯪꯒꯤꯁꯦ ꯑꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯔꯣ ꯆꯠꯈꯤꯗꯧꯔꯦ ꯃꯥꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯦ ꯌꯥꯝꯗꯤ ꯂꯩꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯕꯦꯒꯇꯣ ꯀꯩꯅꯣ ꯁꯨꯔ ꯈꯣꯠꯂ ꯕꯦꯒꯇꯣ ꯀꯩꯅꯣ ꯇꯧꯔ ꯈꯣꯠꯂꯔꯣꯏꯅ ꯅꯨꯝꯃꯅꯤꯅ ꯌꯥꯔꯦ ꯕꯤꯜꯂꯤꯡ ꯇꯧꯔꯂ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯥꯜꯒꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯀꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯅꯦꯕꯀꯣ ꯑꯩꯅ ꯐꯖꯃꯟꯗꯅꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯍꯧꯕꯅꯦ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯌꯥꯝ ꯊꯤꯅ ꯐꯖꯅꯒ ꯁꯦꯝꯕꯅꯦ ꯂꯐꯨꯒ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯒꯤꯐ ꯑꯃꯁꯨ ꯐꯪꯉꯦ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯒꯤ ꯗꯤꯋꯥꯂꯤꯒꯤ ꯕꯤꯁꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯒꯤꯐꯅꯦꯕꯀꯣ ꯕꯦꯒꯀ ꯁ꯭ꯋꯤꯠꯁꯀꯅꯦꯕꯀꯣ ꯗ꯭ꯌꯨꯇꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯃꯨꯛ ꯊꯦꯡꯅꯔꯦ ꯃꯥꯁꯦ ꯍꯌꯦꯡ ꯆꯠꯈ꯭ꯔꯗꯧꯔꯕꯅꯤꯅꯀꯣ ꯉꯥꯛꯇꯪꯒ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯈꯤꯁꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯎꯅꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯏ ꯆꯠꯈ꯭ꯔꯦ
ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯖꯤꯍꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃꯕ ꯖꯤꯍꯨꯁꯦ ꯇꯧꯋꯦꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯥꯗꯣ ꯅꯨꯡꯊꯤꯟꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕꯀꯣ ꯑꯗ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛ unnarurꯦꯕꯀꯣ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦ ꯂꯥꯕꯨꯕꯨꯒꯤ ꯍꯣꯔꯔ ꯆꯦꯂꯦꯟꯖ ꯄꯥꯝ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯕꯨꯕꯨꯒꯤ ꯍꯣꯔꯔ ꯆꯦꯂꯦꯟꯖ ꯄꯥꯝ ꯇꯥꯔꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯇꯧꯔꯛꯑꯣꯅ ꯌꯥꯝꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯗꯤ ꯇꯧꯔꯛꯑꯣꯏ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯒꯦꯕꯀꯣ ꯁꯨꯝ ꯂꯥꯕꯨꯕꯨꯒꯤ ꯍꯣꯔꯔ ꯆꯦꯂꯦꯟꯖꯇ ꯑꯗꯨꯁꯨ ꯑꯇꯩꯗꯩꯒ ꯅꯠꯇꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦꯕꯀꯣ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯇꯥꯏꯞ ꯇꯧꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕꯒꯤ ꯑꯩꯒꯤ ꯊꯕꯛꯇꯨꯅ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯁꯨꯝ ꯍꯪꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯗꯣ ꯕꯤꯁꯥꯜꯗ ꯊꯕꯛ ꯇꯧꯕꯅꯦ ꯑꯗꯣ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕꯒꯤ ꯑꯗꯨꯝ ꯆꯤꯟꯕ ꯋꯥꯕꯒꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯨꯔꯦꯗꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯛꯄ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯈꯔ ꯐꯔꯛꯑꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯦꯠꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯒꯤ ꯑꯃꯨꯛ ꯀꯟꯅ ꯑꯩꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤ ꯑꯦꯛꯖꯥꯝꯁꯦ ꯉꯔꯥꯡꯗꯩ ꯍꯧꯕꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯅꯝꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯨꯒ ꯑꯩꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯏꯁꯤꯅ ꯉꯁꯤ ꯗꯦꯠꯁꯦ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯄꯣꯅꯦꯝ ꯉꯁꯤ ꯗꯦꯠꯂꯣ ꯗꯦꯠ 11 ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯅꯕꯦꯝꯕꯔ ꯗꯦꯠ 11 ngasi November ꯗꯦꯠ 11ꯅꯦ ꯑꯗꯨꯗꯅꯦꯕ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯕꯅꯦ ꯉꯁꯤꯁꯨ ꯑꯦꯛꯖꯥꯝꯅꯦ ꯍꯌꯦꯡꯁꯨ ꯑꯦꯛꯖꯥꯝꯅꯦ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯦ ꯍꯌꯦꯡꯒꯤ ꯑꯦꯛꯖꯥꯝꯁꯦ ꯌꯥꯝ ꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯤꯁꯨ ꯄꯥꯁꯁꯨ ꯌꯥꯝ ꯄꯥꯅꯤꯡꯕ ꯑꯣꯏꯗꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯥ ꯊꯛꯎꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯕꯥꯅꯤ ꯇꯧꯔꯒ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯆꯪꯕ꯭ꯔꯥ ꯌꯦꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯍꯟꯕꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯍꯟꯕꯗ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯠꯊꯣꯛꯅꯤꯡꯕꯤꯗꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯒꯥꯔꯤ ꯂꯩꯕꯒꯤ ꯂꯣꯡ ꯗ꯭ꯔꯥꯏꯚꯇ ꯌꯥꯝ ꯆꯠꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯪꯗꯕꯩ ꯆꯠꯇ꯭ꯔꯤꯗꯨꯁꯨ ꯆꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯅꯦꯝ ꯎꯗꯕꯁꯨ ꯀꯨꯏꯔꯝꯃꯅꯤ ꯕꯣꯅꯦꯝ ꯍꯥꯏ ꯇꯧꯍꯜꯂꯛꯀꯦ ꯂꯥꯎ ꯍꯥꯏ ꯃꯦꯟꯗꯣ ꯂꯥꯎ ꯃꯌꯥꯝꯁꯦ ꯑꯝꯇ ꯑꯩꯈꯣꯏ ꯕꯣꯅꯦꯝꯁꯦ ꯍꯟꯗꯛ ꯔꯦꯡ 1 ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅ ꯔꯦꯡ 1 3 ꯇꯥꯔꯛꯑꯦꯌꯦ ꯑꯗꯨꯒꯤ ꯔꯦꯡ 1 3 ꯇꯥꯔꯛꯄꯗꯨꯗ ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯗꯣ ꯔꯦꯡ ꯀꯌꯥꯅꯣꯝ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯨ ꯃꯥꯔꯛ ꯈꯔ ꯑꯃ ꯑꯅꯤ ꯈꯤꯇꯪ ꯇꯧꯕꯗ ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯗꯣ ꯌꯦꯡꯅꯕ ꯀꯥꯟꯗ ꯃꯥꯔꯛꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯃꯥꯔꯛ ꯈꯤꯇꯪ ꯍꯟꯊꯍꯧꯋꯦ ꯑꯗꯨꯒꯤ ꯔꯦꯡ 1ꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯔꯦꯡ 1ꯕꯨꯗꯤ ꯔꯦꯡ 1 ꯑꯣꯏꯕ ꯑꯗꯨꯒ 3 ꯇꯥꯕꯒꯤ 3ꯃꯛ ꯇꯥ ꯌꯥꯗꯕꯒꯤ ꯄ꯭ꯔꯤꯚꯤꯌꯁꯒꯤ ꯀꯩꯅꯣꯁꯨ ꯃꯥꯔꯛꯁꯨ ꯌꯦꯡꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯌꯦ ꯑꯗꯨ ꯃꯥ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯇꯧꯔꯤ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯃꯣ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯅꯦꯝꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯩ ꯕꯣꯅꯦꯝ ꯎꯠꯂꯛꯇꯦ ꯑꯩ ꯂꯩꯔꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯝꯇ ꯁꯝꯒꯗꯣ ꯂꯣꯏ ꯐꯥ ꯂꯣꯏꯔꯦ ꯑꯩ ꯂꯩꯔꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯩꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯅꯦꯝꯁꯦ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯑꯩꯉꯣꯟꯗꯒꯤꯀꯣ ꯃꯥꯅꯀꯣ ꯈꯨꯋꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯗꯣꯏꯗꯣ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯦ ꯈꯔ ꯂꯩꯔꯗꯤ ꯑꯩꯅ ꯕꯣꯅꯦꯝ ꯍꯥꯏꯅ ꯌꯦꯡꯈꯠꯂꯗꯕꯅꯦ ꯑꯗꯨꯅꯤ ꯇ꯭ꯔꯁꯅꯥ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯍꯟꯕꯗ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯨꯔꯁꯤ ꯃꯌꯥꯝ ꯒꯥꯔꯤꯗ ꯁꯤꯗ ꯂꯩꯔꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯏꯕꯥꯅꯤ ꯂꯩꯕꯅꯤꯅ ꯁꯨꯝ ꯎꯔꯒ ꯁꯨꯝ ꯋꯥꯈꯜ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯇꯧꯋꯦꯕꯀꯣ ꯀꯩ ꯐꯥꯎꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯌꯦ ꯀꯩ ꯐꯥꯎꯒꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯒꯥꯔꯤ ꯂꯩꯕꯁꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯌꯥ ꯆꯠꯊꯣꯛꯑꯁꯨ ꯍꯥꯏꯗꯤ ꯂꯣꯏ ꯅꯪꯉꯦꯕ ꯒꯥꯔꯤ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯀꯥꯏꯗ ꯆꯠꯀꯦ ꯑꯉꯥꯡ ꯀꯥꯏꯗ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯗꯕꯁꯨ ꯑꯗꯨ ꯆꯤꯡꯁꯨ ꯆꯤꯡꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤꯒ ꯑꯗꯨꯝ ꯏꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯈꯣꯡ ꯆꯠꯄꯁꯦ ꯃꯥ ꯑꯗꯨꯝ ꯏꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯅꯅꯦ ꯑꯣꯛꯇꯣ ꯆꯠꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯒꯤ ꯆꯥ ꯌꯥꯝ ꯍꯥꯎꯕ ꯁꯤ ꯍꯣꯇꯦꯜꯁꯤꯅꯦꯕꯀꯣ ꯁꯤꯗꯅꯦ ꯆꯥ ꯊꯛꯀꯗꯣꯏꯁꯦ ꯃꯌꯥꯝ ꯆꯥ ꯊꯛꯐꯝꯗ ꯌꯧꯔꯦ ꯆꯥ ꯊꯛꯑꯅꯤ ꯃꯁꯤꯒꯤ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯍꯥꯎꯕ ꯆꯥꯁꯦ ꯈꯪꯗꯦꯗ ꯑꯩ ꯁꯨꯡꯊꯦꯡ ꯄꯥꯛ ꯊꯦꯡꯅꯗ꯭ꯔꯤ ꯆꯥꯒꯤ ꯗꯤꯁꯀꯁꯟꯒ ꯇꯧꯕꯗ ꯆꯥ ꯄꯥꯝꯕ ꯃꯤꯅꯗꯤ ꯈꯪꯒꯅꯤ ꯁꯤ ꯋꯥꯔꯤꯁꯦ
ꯑꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥ ꯊꯛꯇꯣꯏꯅꯦ ꯁꯣꯝꯁꯨ ꯅꯥꯀꯟꯗ ꯏꯃꯥꯟꯅꯕꯤ ꯂꯩ ꯐꯤꯕꯝ ꯈꯤꯇꯪ ꯆꯥꯗꯦ ꯉꯁꯤꯗꯤ ꯑꯗꯨ ꯑꯣꯜꯂꯛꯑꯔꯣꯏ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯦ ꯖꯥꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯀꯥꯏꯕꯤ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯃꯥ ꯊꯃꯣꯏ ꯀꯥꯏꯔꯤꯅꯤ ꯎꯠꯂꯔꯣꯏ ꯀꯥꯏꯗ꯭ꯔꯀꯥꯟꯗ ꯎꯠꯂꯛꯀꯦ ꯌꯥꯝ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯆꯥꯗ ꯃꯣꯏ ꯄꯨꯊꯣꯔꯛꯄꯒꯀꯣ ꯑꯩꯁꯦ ꯅꯝꯒꯦ ꯈꯜꯂꯝꯕꯅꯦ ꯑꯗꯨꯝ ꯋꯥꯔꯤ ꯀꯩꯀꯥ ꯁꯥꯟꯅꯔꯤꯉꯩꯗ ꯀꯥꯎꯔꯦ ꯊꯛꯄ ꯂꯣꯏꯔꯀꯥꯟꯗ ꯎꯠꯂꯛꯑꯦ ꯁꯨꯝꯗ ꯂꯩꯔꯦ ꯑꯉꯥꯡ ꯑꯃ ꯁꯨꯝꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯀꯩ ꯃꯥꯜꯂꯦ ꯑꯁ ꯑꯉꯥꯡ ꯀꯌꯥ ꯈꯨꯠ ꯇꯥꯕꯅꯤꯀꯣ ꯁꯤ ꯑꯉꯥꯡꯁꯦ ꯀꯥꯟ ꯊꯦꯡꯉꯦꯁꯦ ꯍꯣꯔꯦꯟ ꯌꯦꯡꯉꯨꯀꯣ ꯚꯤꯗꯤꯑꯣ ꯁꯨꯝ ꯀꯥꯏ ꯃꯌꯥꯝ ꯉꯔꯥꯡꯗꯣ ꯕ꯭ꯂꯣꯛ ꯂꯣꯏꯁꯤꯜꯍꯧꯗꯔꯦ ꯑꯩꯅ ꯗꯤꯋꯥꯂꯤꯗꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯅꯝꯕ ꯕ꯭ꯂꯣꯛꯇꯣ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯣ ꯑꯩꯈꯣꯏ ꯆꯦꯍꯨꯁꯦ ꯌꯦꯡꯉꯨ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯕ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯀꯩꯅꯣꯝꯃ ꯆꯦꯟ ꯂꯩꯔꯝꯃꯦꯕꯀꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝꯗꯁꯨ ꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯦꯗ꯭ꯔꯦꯁ ꯆꯦꯜꯂꯤꯅꯦ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯇꯤ ꯂꯥꯛꯑꯝꯒꯅꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯤꯂꯤꯚꯔꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪ ꯄꯣꯠ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯀꯩ ꯄꯣꯠ ꯀꯛꯈꯤꯒꯦ ꯇꯧꯔꯒ ꯌꯦꯡꯀꯥꯟꯗ ꯑꯗꯨꯒ ꯄ꯭ꯔꯤꯄꯦꯗꯁꯨ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯩꯅꯣ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩꯗꯃꯛꯇ ꯀꯛꯄꯤꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯀꯩꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯦꯁ ꯇꯧꯔꯣ ꯀꯩꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯀꯩꯁꯨꯝ ꯅꯠꯇꯦ ꯒꯥꯔꯤꯅꯦ ꯒꯥꯔꯤ ꯑꯩ ꯒꯥꯔꯤꯗꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯒꯥꯔꯤ ꯆꯦꯟꯅꯔꯝꯃꯦ ꯁꯣꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯊꯦꯡꯉꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅꯦ ꯐꯖꯔꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯄꯥꯝꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯕꯛ ꯆꯠꯂꯒꯦ ꯊꯕꯛ ꯆꯠꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯁꯤꯗꯩꯗꯤ ꯆꯥꯡ ꯅꯥꯏꯔꯛꯑꯒꯦ ꯑꯗꯨꯝ ꯕꯥꯏ ꯕꯥꯏ